Hi mayam, JM channel na mayam butaram na utchare ngasigi video sidi Khamen Asinbane yubi ne sini ne kala jira ne tawraga thongbodo adu mu utcharage adu mayam putne yengminarsi ko. Gi haibadu utsa hogdre ko video da khutna man nambani ne yade gi je sare gi khra yamna hape ko is gi je sare de na tezbata mana ani je thada jarak Khamen Asinba soibu sida leire ko Khamen Asinba je mu hapjan jarak pulap oina heijalaki Khamen Asinba je masadagi tholakpa mahi do adudo dang nang jalako dang tam jalako kuni tap tap na mai ji leida ga kuni ngau bidai ni Khamen Asinba je makhung kunjalaga nahamu kundirani makum hangdoga mujengati mahi je khagragi nangjalaga tanga ngaubu yadi gi tanga yauri nangdi nangjalle do khagra yauri de hak ngaudiraga mukra nangjalala manam su yamna nusire aduna kala jirage mu khara kaisinjarage khabaisina tapna tapna smaina mu otpirani aduduga yubi soidoga thambado sigisina yubi khara pauna soiba sina khara kupna soiba ani je punjhallaga amu pulap smaina saisallani aduga sini se mu hapchalasi sini se khara yamanba male ado kitang lokthok jarage ado sini se hawkhrabinina mu smaina okhairaga ngakhtang thongasi yam kuinadi thongaroi ngakhtang thongagadi loisalladoini ngakhtang sum tap tapna sum oti aje sini ga yubiga hapchanjrabanina macam itu loina hapa loirabinina ngakhtang smaina tapna potlaga thongbiyasi manam su yamna nungsire munchu mulle aduna gas off tawba yarani mayam sigi Khamen Asinba khuthongse mayam try tawdaba yauragadi try tawbiyo hawsu yamna hawbane ado ngasigidi matang sida video se loisanjarage mathangi video da mu thengnarasi